ngasi phongki batongan tongan manipuri sipong singa masum thoki ba thodo wa thok singdigi maroi bi ipau sing myam na thamjagi ahan bada Kuki khuldi thawai hingniba isa hum puduna selak pada naga singna mateng pangbirakhi haktheng namba paudam saljang khulgi khunja me ahum digi Kuki militant singna hingsa yaitam gi thawong sing chatharak thun akan blan horak pada mitei kya masagi khoiri nofam ta khiba mayum sum thadok naduna thawai hingna base narakhiba naga singna sauna mateng pangbirakhi haina IT road ki saljang khuldagi laurembam kumar saini fuguni thuina phungdurakli mangna hai khulasida leikidraba eha ki apokpa ibosa larun itik tawdunu leramani apokpa leikidraba matungna eha su grocery dukan ama phammaga loinana sa san khara loiraga isam samna lerakhibani sai taragani thoi nipan amadi sahi mari phadriba isa ahum amasum eha ki loina biga loinana aikhoi manga lerakhibani adubu me ahum degi Kuki khulai paiba lamen tuhen masingna miteida onsinduna khut thaba horaklaba matung ehakna Lairakiba saljang khul dasu me manga digi nongalamdai pung ani rom tarakpada ayaka laiminariba khul ahlamana nakhoi khulai paiba miyoi kharana thiba lakle senaba thorang tawro harakhe saljang khul asi Kuki na namna taba khulni mitai gi yumdi ayaki yum asi khaktani adubu thangnabada makui naga gi khulama leibana hairiba khul asida sensinduna sangjafam lobana tana atopa pambai lekhide Kuki ahladuna nakhoi selo hek hairambadagi tumliba angang sing hawdoktuna maningthong phawraga thangnabada leiriba makui naga khulda senchindunu sangjapam lokhi yum thadoktuna selakpa matamda ehaki dukan gi posai sing ok masa nipan mapi ama yai marap sawraba san hatam ahum san masa senbi ama laba ma lehki imungdana sana san mari sel oina lupa lising ni fuga taret low pari amarom ubagi phawbot yang khai gi mathakta lehki Puna lupa lak kun gani thoi rongi postation ni hoke adubu thawai hingna basela khibana isada sechara khiba phirol natna atopa posai amata purapa nangkhide makui naga khuladuda tha amarum leiramlaga jun manga da naga singna tamai phawbu thinbirakhi mafamdur amuk tha amarum leiraba matung naga singna tamenglong town phawbu yawna bo honabirakhi Tamenglong di Impal tholaknaba honabada nong yamna kana subudagi helicopter paiba yadaduna matam khra pandakhi selakpada identity card singsu yaroktabana helicopter tongba yaro herakpadi apan boikhi adubu helicopter service toriba miyedu naga masa oiramadagi aikhogi atong mal phawba puthopiduna mateng pangbiduna thasigi ahan sayol Impal yarokhi Impal yoroklaba matung wangkhai high school hangniba relief camp da lerakhibani Mana makata na hai aikhoina nagagi khul leiringai Assam Rifles ta hairaga tholakpadi yai dubu makhoi bu thajadabadagi naga singi mating lauraga khul sing phau duna tamenglong phau bu laklaga mafam adudagi helicopter tongduna Impal yorokhibani irang horakpadigi Kuki singdi makhoi gi khulai paiba miyoi sing laklaga khunjasna numai kapa tami angang phau bu numai kapa hai haina phungdokhi Ayakna lengak hangning haining libadi athuba matamna Manipur tangdu loitaba purakna bo hona bagaloina aikhoi makhoi bo mausagi punsid amu hanjin hanbiyo aikhoi gi mangkraba lantum laingakna amu hana phanganbiyo aikhoi kyam kuina relief camp da lakhigani mapani sangsilaki narco terroristing halan khidriba fawdi Manipur ingta purakpa ngamgada pamande hanasu phongdorakhiari atopa pawmana ko na sing mamai thabas Kuki singi mateng pangboina thokani amba Manipur gi amadi mitai yoiba record thamliba mafam sing mai thabase Kuki da mateng pangboina thokani Kuki singna forest office mai thabri forest ki leiriba lamgi record manganbani aduna mitai singna record leiriba mafam sing DC amadi ko na singba mai thaba thugaiba tawbigano haina amba na phungdorakli Oripok Serap Court leiba All Manipur Bar Association amba gi office ta pangthokpa pawgi mifam amada amba gi president Tom San hai Leiba ki damak ta songthorakniba mairoi sing phuzaiba nomai ka paibis amba gi meke digi pen da phongdok pagaloina amba na lokhat pe aba thabak sing dokhatani pen da badagi tholak diba miyoi sing da khutha ba haibisi matungna kari oirakadagi haibisi khanthabiyo Manipur da leiriba mipum kudimak criminal oihandaure masidi crisis management haitabadagi ni han lawi aduna management haiba mi thambiyo Athuba matamda thabak lokhat pagaloina ngarang nahan mairoi singda phubu chaiba army thajindunu sasangum angangi pambom amadi makokta sarana kapsin basi FIR pandunu CBI da thikat hanbiyo law and order ngak di bakulai pai bisingna migi mungda fawa tear gas kapsin basi United Nations fawa thingba thamkhrabane Serap Court Highway yamna marueba record sing leiba mafamne masida Manipur India da tindringai matamgi record leiri aduna court asi mutkiba matamda mite ekhoi mutkigani aduna court asi aribadi court leiba maramna aikhogi lanni khanduna sokomse mitei na schedule tribe tanwigi meyokta susampur sakkiba solidarity rally ki khudong sa balaroga mitei de onsinduno hatpa tupa yumai tharaga tanthuraki basi tongan administration ama tanwigi khongjang lomda onthoki basi hana plan tawdun sathaba thawngni
Mahairu any tamtina haki Tawasi Yamna Pente, Miat Asida Siena Bamuyasing Fogatuna FIR Pandana Makogi Mataka Aka Serapika Davane. Zobenal the Kutari Tadana order talk to Nale Cabinet. Masi Manipur Shakar National Sal Right Commission Sukan Pamtoy. Langakna Madam Sadana think Tabatara with the Levas Iran Hangalakane, Maduna Manipur to wine up honor Libas, Langa Amadimiam Pulaga Tubada, Luciana Bohona views Heidi. Pien the Vidagi set up court pu may tag and Hanakana Gumba Kunzang Lucian and Lao Kong set Mamiam Tanare. As you go to Satara Iho was Lana Sakigani, Ihoda, court a sequence in Bigano. House High Court Bar Association Amasu Manipur Bar Association Supreme Court Asimo Putunava Honazaribani Victim Mayam Gisu Relief Camps in the Satuna Case Panbara Pandabra Ying Simba Saliba Sigi Helpline number Hangdun Ladibani Asing Basumba Court Kayama Ladiba Serap Court Mangan Bahivasi Kukina Pamanina DC Musum Serap Court Miam Nangang Tamsi Lenga Loy Singles Tolotun Iho was the Yawiduna Soklava Singulaying View Maranai Yaraki Ambagi Secretary of Maisnap Zonin Fondorokivida, Narahing Serap Court Complex to Leiba Ambagi Office Cantinda was a Kangdavas in a petrol bomb launching to the Manning Tang Boss Mainasak Padigi Miamna Kankibane, Mashidas Natana, Tear Gas Soup Capsulaki, Court as India. Manipuna Tindringagi Amadi British Lakringadi Lavani, Serap Court Katanatana, DC Impal, Tobal, wherever Sumarueva, Mitei Asing Basumba record Kia Lavana, Miam, Pumsingasi, Manganbigano, Mahiru any Sikiba, Simangzona Legana, Yang Silambatara, the Mahiru sing Aso upon Kiam, Nanglibisi, Solam the Busia Madi, Iho, Horam the Busia Hedi. Makasa Tarapoina Topapom, Kurizam Atoban, UN session the Manipuri Matana Wangan. Geneva ngasi pangthoki yang gamari subu UN Human Rights Council session na Manipur gi khuraizam athobuna Manipur gi matang na wangang khre haina ipsa gi sirol amana haidi athobuna session sigi agenda number 5 Human Rights Mechanism na wangang ki khuraizam athobuna Manipur gi indigenous miyam na mayuk na riba phibam singi matang phukotki cross border narco terrorist group singna horakpa mukna ba sida mi sani hena thawai mang khre masum yum lising mangaro mang takpadigi mi lising khumphuro Mayumekele Hendre, or even Nunang Piva Mr. Manipur Santi Palms of a missing na indigenous mechanism amasum councillors Sigi, Atay Mari Lanable Loop Singbu, India governmenta, Pau Paunabada, Mating Pangbinaba, Apple Tori, illegal immigration amasum Indo Memar borderland Maruina, Manipur sing the acre listen Kiara Popit Havi issue, Manipura House to live Irang Sida Kahen, Mawon Human Rights Kongona Bigi, Wapam Yang Sinda Marilena, agency amasum party the Taxinanava. Narco terrorism gi saiting ano golden triangle sapung lagdi bam sa Manipur indigenous miyamamadi Western region gi asset pi ethnic harmony economy stability amasum ecological well-being da sauna thokadaba phalsing recognize tawnaba mari gengsinanaba lamdam sida Manipur hauzik tholi irang asi yauna narco terrorist ki thabak thoram singda immigrants armed militants group sing yoramba yabigi singnaba leibana Masigumba group single line suspension of operation ki police ning thina review tawno bataksili council gi collective efforts in the Manipur indigenous miyam gi awab hanthan gane masum hauzik tholib irang asil asum amadi santi oiba mona wakhai purakani haina aikoina asa tawreki ipsa masum civil society organization CSO nipana athobaga yamna kana pau phaunaduna mana United Nations Geneva leiringai hek angama thakta impact pina bonari magna UN mandated office sing yauna Mari Lenava Tuan report Sinda, Sin Kuki narco terrorism amasum Anova Golden Triangle Sapong Lagdiba Sigi Matangda, Paxwell report Ama Pisinabasu, Hope Pisinabasu, Horehensu, Ipsagi Sirolasina Suhaidi. Makasa Tarapoina Topapomna, PM, HMCM, BJP President Yimitam Sing Mai Thakre. Manipur House totally with Tamanga, Suzilla Kadarabi Irangasi, Warri Cinemas of Santi Purakuna, Manipur Miam Batang Doleta, Pibamda, Hanjin Hanana Bohona Driva, Uno Oshina Driva, Tana Tashina Driva, Mamitang Lava, Manapang Lava BJP Gilenga Makatana Tama Palms at Re Haidunasi. Iroisham the Miam, the Prime Minister Narendra Modi, Union Home Minister Amit Shah, Manipur State Minister and Berenamus, BJP Manipur Pradesh, President S. Sardar Devi, Ifizi Maitakre. Kutta Maira Pai do not flocky by Masiam, but Maira Pai Bisingaduna, Lintuingam Biamusum Hamazit Mihat Yaninde, I question Tipami, Long Live Manipur, Go Big Awesome Rifles, BJP Langaki Toxel Yaninde, Narco terrorist cookie sing Marufona Mutlu High Hibernasingba, Play Card Pai Bagaloin and Akulaka Sulaki. India Prime Minister, Union Home Minister, Manipur Minister, Amazon BJP Manipur Pradesh, President EPC Singadu, Maitaraduna, Tagiel, Kongbal, Maning Lekaida. Pungsung Laikai Women's Welfare Association,
Nambol Youth Culture Association ga punna khushamnaduna sangsinkiba ngasigi khongjang adugi matangda Pungsungbam Laikai Women's Welfare Association gi General Secretary Naurem Thoithoibi Laimana hai Mairoi Lingthoingan bi amasum Hamazit Kuki narco terrorist singna minung sidaitana khatkibi photo amasum mari daina document sing phanglaba fawda India gi Prime Minister amasum Union Home Minister na karigum wapam mata phongdoktana laisinba si lebaktibani Mamang the non-pok mai the Kuki no PS ani Mafito the Lamid Salan Kibaki viral video to heck from Prime Minister Narendra Modi Akan Mamon Kanem Taki Union Home Minister Nasukanem Taki Set Minister Power Tower to getting the phone doctor walk at me pam the Sargaki Adobe House Irang Sigi Manung the Sahi no even Mahiri no Pimasa Amaga no Pamasa Amaga Minung Silate and Kuki Kulai Pibisina Hazilaga Tam Tip Mawonda or Nairaka Hatkibaki Matang the Prime Minister Home Minister and a walk Mamata phone to trip Viral Oikibi Mapi Tong the Kukinupi any Adudi, Maite Ima Ibel Sina, Mapi Sessinduna, Aso upon Amata Yauna can be dona, Makogi Imunum the Kushinaki, Viral Oikibi Kukinupi any Eduda, Manipuri government and Palak Taratragis in Pampabukusinaki, Lake Drava Mahiru NSC, Matamsan, Lengan security in the Tijan Handuna, Kalamnagadi, Mishimina, Yoram Dabushi, Lengan Ming Saho Dabadagi, Mahiru any Lake Dabanahadi. Makasa tarakpo ina to papom security force ki kahen ba thong miam kham thengna sabo lakle central force na pot leiba pidana butukan ma pusingna sirol thenare Mahiru any Kuki tourist na tamtina hat khiba bu yening da phungdok pamadi mara leiba sing serak pi waina Mahiru sing na sangsilak khiba khongjang na repeat action force RAF Manipur police amadi zat regime na tear gas Mogbo Mamadi Rapitar Sarakap Sinduna Satin as open and Kibiki Tauduk sing a Dunamara Moraga, Manipur Tampaki Migration a Kamting Asabulakle, Dukan sing the Assam Rifles, RAF, Assam Regiment, Indian Army Amadi, Makoyamari Lane sing the Dukan Port Lavisang like the Peter Roy having a fit up Lonarakle. Masigamari Lane Dukan singing among Ayibasiro Tetuna, High River forcing a Duna Port Labor Yaro Hava, see it at Payonarakle. Security force ki thawong singda miyamna PNW sangka hena khalakle sin Kuki narco terrorist singna hawkiba me ahum digi maitai furup satharak liba lal na mara moiraga samjarab praja kyar awab saithing pidun lakle tha manga phajilakadoraba miyoibigi minungsi sendraba sin Kuki terrorist sing sina satharak liba lal sigi lalong si makhal makha kyagi mayolda lak miyamna u phonglakli maram sina kanagum shakti leraba Kut Chanbagi Mami Sumyam Fona, Long Raglibini. Makoina Sataragli Lalongi Saruksing, Tapna, Utora Porakli, Sangshilaki Bala, Sigi Makawina, Miam Gitamoy Suanduna, Tampak Lamasida Sarang, Handuna Make, Madapuna Bohona Raglabra, have you honke asulakli. Makoina Sataragli Asibunga Proxanaba, Lamda Masigi Nahadol Kiana, Maikay di horak tu apun bagi saktam kai biaro hena loijing loyagi kulsing ngak pa horak pada Impal West district ki samai zindagi naha ani faraba matung miya thina hat pikhi makhui ani hat pikhi bagi video footage lal hokraba matung tha kharagi manung social media miyam u phangkhi thengnarak liba video footage aduna lamdamasi ki miyam bu hena wakal sarang nahan bamadi thamoi sukon boykhi Ningsing bayai makoi ani bu tek takai na thatorok ba haijaduna lakhibane dobo makoi phanglaroi habigi mami ubadagi imung manungna mitegi satnabi matungina pangong na mo chinduna mathomangam pangthokibane asigumba miyoibigi sajat nataba satabasing asigi sangsilakpa miyoibu khunaina satna haningdriba thawdu amagi awaba pirakpa horakhi Ikoi dana tholakhiba sakmai zindagi naha ani hatpigi video duna maramoiraga miyam awab nuai taba kokna dringai serakta amuka awaba ma pibigi thabak ama satharakli bilal si khara ingthrakpa matam July 3 ta mahiroi ani thiba khangdan leiraklaba matung handak saliba tha si kunga mangada makhoi ani bu minung silaitana hatokpi khibagi mami amuk social media da thadoroktuna miyam sibu hena asawbam ohenrakna bigi masa ama oirakhi Nauriba Mahiri ani dubu TV na langak ta haijarabasu makoi ani na hatkiba mafam adura sangba yadi haiduna makoina sakhibagi tracking lairaba forward thabu oina pangthok pangamdana imung manungna makoigi nungsi jarab masa ani do halakhigani haiduna tengthaduna awaba marakta lelakhibani tholakliba photo du lamdam siki miam hena thamoi sokpa mo ohelakadigi khoisaungnaraba mahiroi kayana mihat pasing fanaba madi makoigi masak sibigi serak pigadabani haina legana wakat pawraki Wakat Kongjang Numit Aduda, Lamdamasida Toklibi Iranga Shibu, Laksinabani Haiduna, Center Dagi Taraklibas, Central Forces, Repeat Action Forces, Amadi Police na, Tear Gas, Mog Bomb Sungu Kapsin Badagi, Mahiru Emma, Tamchina, Asu Apanahanki, Mashidagi Miam Namakogi, Kahen, Tawong Dupi and the Bamadi, Yaning the Bakya Fonduk Narakpa, Horakibanaki.
ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯂꯩꯉꯥꯛꯅ ꯃꯍꯩꯔꯣꯏꯁꯤꯡ ꯁꯨꯇꯤ ꯊꯥꯗꯣꯛꯂꯕꯁꯨ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯅꯥꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯂꯤꯕ ꯁꯤꯑꯦꯝ ꯕꯤꯔꯦꯟꯗ ꯃꯍꯩꯔꯣꯏ ꯍꯥꯠꯄ ꯃꯤꯍꯥꯠꯄꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯌꯥꯏꯁ꯭ꯀꯨꯜ ꯃꯣꯏꯔꯥꯡꯈꯣꯝꯗꯒꯤ ꯕꯥꯕꯨꯄ꯭ꯔꯥꯗ ꯂꯩꯕ ꯁꯤꯑꯦꯝꯒꯤ ꯕꯪꯒ꯭ꯂꯣ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯑꯃꯗꯤ ꯔꯐꯅ ꯃꯍꯩꯔꯣꯏ ꯑꯉꯥꯡꯁꯤꯡꯕꯨ ꯇꯟꯈꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯆꯠꯊꯔꯛꯈꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏ ꯑꯃꯅ ꯔꯐꯀꯤ ꯅꯣꯡꯃꯩꯅ ꯄꯥꯝꯕꯣꯝꯗ ꯍꯛꯊꯦꯡꯅꯅ ꯀꯥꯞꯄꯗꯒꯤ ꯇꯝꯊꯤꯅ ꯁꯣꯛꯈꯤ ꯑꯃꯅ ꯃꯀꯣꯛꯇ ꯄꯥꯟꯈꯤ ꯑꯃꯁꯨꯡ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯊꯣꯛꯂꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝ ꯄꯦꯟꯗꯕꯅ ꯃꯈꯣꯏꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯃꯤ ꯇꯥꯕ ꯍꯧꯔꯛꯈꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯗꯨꯀꯥꯟꯁꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡ ꯆꯪꯕ ꯊꯤꯡꯕ ꯑꯃꯗꯤ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯂꯝ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯅ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯆꯦ ꯊꯦꯠꯇꯨꯅ ꯊꯝꯅꯔꯛꯂꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ IM ꯒ ꯎꯪꯈꯠꯅꯈ꯭ꯔꯦ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯤ ꯈꯨꯂꯦꯟ ꯚꯤꯂꯦꯖꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ NSCN-IM ꯒꯤ ꯀꯦꯗꯔꯁꯤꯡꯒ ꯆꯥꯎꯅ ꯎꯪꯈꯠꯅꯈ꯭ꯔꯦ ꯄ꯭ꯔꯦꯁꯇ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ NSCN-IM ꯒꯤ ꯀꯦꯗꯔꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯒꯥꯔꯤꯅ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯗ ꯈꯦꯠꯂꯨꯕꯗꯒꯤ ꯎꯪꯈꯠꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯒꯥꯔꯤ ꯈꯦꯠꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨꯅ IM ꯒꯤ ꯀꯦꯗꯔꯁꯤꯡ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯅꯅꯕ ꯄꯣꯖꯤꯁꯟ ꯂꯧꯔꯛꯄꯗꯒꯤ IM ꯒꯤ ꯀꯦꯗꯔꯁꯤꯡꯅꯁꯨ ꯆꯞ ꯃꯥꯟꯅꯕ ꯄꯣꯖꯤꯁꯟ ꯂꯧꯈꯤ ꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯨꯀꯤꯁꯤꯡꯅ ꯁꯦꯅꯥꯄꯇꯤ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯂꯩꯕ ꯑꯃꯗꯤ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯌꯨꯝ ꯑꯃꯗꯤ ꯗꯨꯀꯥꯟ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯉꯔꯥꯡ ꯑꯍꯤꯡ ꯄꯨꯡ 1 ꯇꯥꯔꯝꯗꯥꯏꯗ ꯅ꯭ꯌꯨ ꯁꯦꯀꯣꯟꯗ ꯂꯩꯅꯗꯕ ꯌꯨꯝ ꯑꯃ ꯈꯪꯍꯧꯗꯅ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯄꯨꯂꯤꯁꯅ ꯃꯣꯛꯕꯣꯝ ꯑꯃꯗꯤ ꯇꯤꯌꯔ ꯒ꯭ꯌꯥꯁꯇꯒꯤ ꯍꯧꯔꯛꯄ ꯃꯩꯅ ꯗꯨꯀꯥꯟ ꯆꯥꯛꯈ꯭ꯔꯦ ꯐꯥꯌꯔ ꯇꯦꯟꯗꯔ ꯂꯥꯛꯇꯨꯅ ꯃꯩ ꯀꯟꯅꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯇꯥꯗꯒꯤ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯃꯤꯍꯥꯠ ꯌꯥꯅꯤꯡꯗꯦ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯁꯤꯑꯦꯝꯒꯤ ꯕꯪꯒ꯭ꯂꯣ ꯇꯝꯅ ꯂꯥꯛꯈꯤꯕ ꯑꯗꯨꯕꯨ ꯇꯟꯈꯥꯏꯅꯕ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯃꯣꯛꯕꯣꯝ ꯀꯥꯞꯇꯨꯅ ꯇꯟꯈꯥꯏꯕꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯗꯒꯤ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯊꯣꯛꯈꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯂꯛꯄꯗ ꯗꯨꯀꯥꯟ ꯑꯃ ꯃꯩ ꯆꯥꯛꯂꯛꯈꯤ ꯃꯗꯨꯗ ꯐꯥꯌꯔ ꯇꯦꯟꯗꯔ ꯂꯥꯛꯇꯨꯅ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯅ꯭ꯌꯨ ꯁꯦꯀꯣꯟ ꯕꯖꯥꯔ ꯌꯧꯔꯝꯗꯥꯏꯗ ꯂꯩꯕ ꯕꯤꯜꯗꯤꯡ ꯑꯃ ꯈꯪꯍꯧꯗꯅ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯀꯟꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯔꯤꯕ ꯃꯩ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯆꯥꯛꯂꯛꯈꯤꯕꯅꯣ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ